Image Paodam yang bir singbu dum kuma norem tram nok sebalunina ngasigi marubi pau pijeri National TV Elimination Program NTEP gi matangda media sensitizing program ama ngasi pangtokre labor card preparation amasung enrollment tawwa amadi statewide CMIST amasung PMJAY gi enrollment drive sapam mamang lekai community hall da ngasidagi hodokre Numitra Marini Satagadawa Training of Community Volunteers of Technopol District in Disaster Response Haiba Training Program Nasidagi Hodokre Toinana Umangi Saktam Yam Yimating Yaudana Forest Department Katana Kanbangam Haina RK Amarjina Hodokre Hauzik Mapung Paulo Vidasi National TV Elimination Program NTEP gi Matangda Media Sensitizing Thorum Ama Pangtokre Malem Asidagi Tuberculosis TB mapung phana muthatnaba honabada media gi thodang sawnali loinana TB haibasi layeng pangamba lainani matam sana test tawduna lebak asidagi TB elimination tawbada aikoi khudingmakna lopam thokpa thodang loba changi haina Manipur gi state TB officer Dr. Waikom Sasina phungdokre wafam asi role of media and aim TB by 2025 haiba wafamda yumpham oiduna pangthokhiba media sensitization thorum aduda saruk yarduna man ponukibani State TV cell na sinduna lampen patu leba RD wingi STDC holda ngasi pangthokhiba sensitization thorum aduda All Manipur Working Journalists Union MJU gi president Wakemsa Semja yauna State TV cell asigi tongan ba maru eba mioi singsu saruyaki makhatana Dr. Waikom Sasina phonokibada kumja lising aniga subna kunmanga phawda lebak asidagi TB elimination tawnunaba yamdrabada hanadagi sada marfu Hantahanaba Pandamda Pradhan Mantri TV Mukta Bharat Abhiyan gi makhada changsilliba campaign asida aikoi khudingmakna thodang loba mathau tai state asigi oina TV naba mioi masing khwaidagi yamna leibasi Imphal West district na oiri aduga None district na khwaidagi yamdaba oiri state asida TV test tawpham mafam yankhai ge taruk leibagi manungda nipan mapung phana mathau pangthokli miyamna singnaba leirbadi ikaiba thadoktuna test tawiduna TV elimination tawbada tawdang lobiu TV haibasi matam sana test tawduna mapung phana layeng bangamba lainani maram asina TV gi leiriba laina layong sing amadi matam sana test tawduna diagnosis tawuna piriba kanaba sing loinana leiriba social stigma sing asi kokhanduna miyamda mapung phana awareness piduna wakal luksing pibida media gi tawdang sauna lei haiba wafam sing mahan phongdokki social stigma haiba yam sati bo porasi lokhokhiba ngam hajaiba media ki role si social stigma is lokho na aduga diagnosis treatment is yam timpa sina national level da moina to birako mayam duni aduga koi state level da su koi kan hona jari ho giba November ki ta kuri foida koi ni community radio dia koi FM radio ofum da koi no to ja ke launch tawraga Amurumda sensitization aduda saruk yaduna MJU gi president Wakemsa Semjaina malem asidagi amadi leibak asidagi TV bu bapung phana muthatna honabada media na lawpham thokpa thodang sing gi matangda wafam kyasu phongdokki Imphal East district ki manung sanba sanjenthong dagina minuthong phawgi turel mapanda chatiba IVR lambi asi Imphal Smart City gi makhada double lane onthok nabagi damak Imphal East ki DC KS Dainana tha sigi tratuk ta thokiba order amagi matung ina ngasi nongpok thong dagina minithong phawu lambi asi survey tawduna mark tawnu khonabada miyam amadi police ki marakta mungna thokre adumapu Imphal East ki police team na miyam gi howadu lakshillaga gyan tahalaba matung survey amadi mark tawgi thabak satakre satakhiba survey sing asigi matangda settlement department gi assistant survey and settlement officer G Bishrup Sharman Hai Imphal East district ki DC na sanjen thong dagina minuthong phawraga chatiba IVR lambi asi Imphal Smart City gi saruk ama oina mita 33 pangthokuna double lane oina ba thokiba order amagi matungina
तुरेल तोरबान खारिबा रिटेनिंग वाल दगी मीटर 23 युमलोमदा लम ओनबगी सर्वे अमदी मार्क तौबा से ngasi पांगथोकपनी डबल लेन ओन बा असिना लंबी असिदा चथोक चसिन तौबदा हेन खुदोंग चाबा अमा ओइनबगी दमक हाइरिबा नोंपोक थोंगी थोंदगिना मिनु थोंग फावबगी लंबी सर्वे की चार्ज से मंगोंद सिनबगी मतुंग इना मणिपुर सेटलमेंट डायरेक्टर की ऑफिशियल सिंह पीडीए इम्फाल स्मार्ट सिटी लिमिटेड SDC पोरोंपाट की अपुनब टीम अमना चथक्किबनी हाइके नाकालमरोम दहारिबा सजेन थोंदगिना मिनु थोंग फावबगी आईबीआर लंबी असि पाक्थोक चाउथोक्तुना लंबी की मताइदा लेरिबा युमसिंग इविक्शन तौरपा तारगदी अकाइबा कया लाकपा याई खन्नुना सेमखिबा JC for the conservation of मिनुथोंग मना इंखोल गोलापति KR लैंड न्यू लंबुलैंड दिमदाइलोंग नमथानपुंग मिशन लैंड अमदी संजेन थोंग मिटई लेकाई की कन्वेनर बॉयस कॉमना पाउमिसिंग फोंदोखिबदा संजेन थोंगदगिना मिनुथोंग फावब तुरेल मपाल चलिब लंबी असि स्टेट हाईवे अमन नते मसिदा मीटर 32 हाइबदि फीट निफुरोम पाक चाउना थंबगी मथौसु तादे अदुमकु स्मार्ट सिटी लाकपा असि हराउ तयाम ओकपोइना लेंगाकना डबल लेन सेमनगिदमक मीटर 32 डिमार्केशन तौगदरिबा असि मफम असिदा सही हुमरा रोमदगी खुंडारक्लबसिंगी मिनुंगसी येंगलगा खर कक्थदुना फीट 30 रोमतमक लौबिउ हाइबनी वाफम असी यावा मेमोरेंडम केंद्र असिगे MLA TS अरुण कुमार पिसिनबद नतना चीफ मिनिस्टर रसु अनिरक भारवेली ओइना फीट 30 दा लेबलसी हाइनखिबा लई करिगुंबा मीटर 32 दा अनुमक तौरगदी इमुंग कया डिस्प्लेसमेंट तौब यावरगनी हाइरिबा इमुंगसिंग असिदी मफम असिदा सही हुमरा रोम की ममांगदगी लेरेक्लबा ngaktani मखोई अतोप मफम लेतमना मखोई होमलेस ओरकपा याबगी मरम लई मरम असिना मरी लेनबसिंगना मियोइबसिंगी मिनुक्सी येंगलगा लंबी पाकथोकपगी थबक असि तुरेलोमदा ओइना खरा चक्सिलगा तौबि हाइना फोंदोखि नसी कक्सिंगी ममांगसिंग लाइफम लोनुंगदा लेबा फाइडेलिटी हॉर्टिकल्चर कम सुगर केन ग्रोवर्स कोऑपरेटिव सोसाइटी लिमिटेड सिंदुना सोसाइटी असगी मेंबर सामु यांखै माथोई रोमना सरुक यादुना मिफम पांगथोक्रे मिफम दुदा सोसाइटी असगी प्रेसिडेंट वाई भेगेशन सिंहना कक्सिंगी पुवारीगा सागोनदु लाक्लबा हिस्टोरिकली मिथोलॉजिकली अमदी जियोग्राफिकली की ओइबा AD 1800 तगी हौना कक्सिंग अमदी ममांगसिंग हाइबगी मतंगदा वफम कया थम्बग लोइनना हंदक मणिपुर लेंगा की मिहुत DC कक्सिंग डायरेक्टर सेटलमेंट अमदी DFO थवाना पुन साही तौदुना पुथोरकपा फॉरेस्ट डिपार्टमेंट की ओइबा मैप ऑफ प्रपोज कुनुदा लाइसिंग रिजर्व फॉरेस्ट कुनुदा लाइसिंग प्रोटेक्टेड फॉरेस्ट स्क्वायर किलोमीटर 53.8 हाइना इंग्लिश समापन हुमद्राहुमदोय मार्च 19 थोकिबा नोटिफिकेशन अदुगी मतंगदा कुमना नैनेनरखि हाइरिबा नोटिफिकेशन अदु थोकपगा सोसाइटी असिगी लायोखरबा अहलसिंगना ऑब्जेक्शन केस अमा इन द कोर्ट ऑफ द सेटलमेंट ऑफिसर इम्फाल फॉरेस्ट डिपार्टमेंट दा फाइल तौदुना प्रोसीडिंग चथखरबनी केस अदुगी फाइनल सिटा द एरिया बिटवीन लाइफम लोंग एंड द क्रॉप ऑफ विलेज टू ए वाइड ऑफ 250 feet to lower portion of the Laising Kunuda hill slope adjoining the paddy field of Kaksing Kulen, now under the objector's occupation, be set apart from the proposed reserve area. Masigi makha tarakpa Government of Manipur Revenue Department English Singamaga Samapan Marfu Humdogi April Kunithoida Acre Samu Yankai Oiba allotment orders to Matamdugi DC Central E Kunjab Kishorna सही तौदुना पिरमलबनी हाइरिबा डॉक्यूमेंट्सिंग असि लई खंगना अनोब मैप अमामु सेनोकबा हाइब असि लमदमसिगी मियाम अमदी सोसाइटी असिगी माइकेदिगी अकनबो मोंगदा कंडेम तौबगो लोइना हाइरिबा मैप असि रिवेरिफिकेशन तौबिदुना सही क्यागी ममांगदगी सुनोमदुना पुंसी हिंजरिबा सिमिसिंगी खनबिदुना इंग तपना खुंदा लेता हनबा यानबगी लंबी सेमिनमसु लंगा की पुनिंग सिंसिलकले नसिगी मिफम अदुदा एम सुशील कुमार रिटायर्ड IPS Y Setter Singh social worker amadi KS Suraj Singh convener adamna wang sing oina wangang ke Kaksing Khunyai lekai nupa holidol Kaksing Khunyai lekai gi lamkoi khongsat chatkiba kangbu amana West Bengal gi Navadip ta leiba Sri Sri Anu Mahaprabhu mandir gi Jyoti Mithunglen sangi mamang amasung akoiba taru talana thamnaba lu
lamtu sit sengbagi thabak chathakre Kaksin Khunyai Lekai Nupa Holy Dol Kaksin Khunyai Lekai gi secretary Naurem Dhaneshwarna phongdokhibada Hindu lining chatpa mioi kyana lai khurumpham oiriba mafam masida lakbada mioi singi mitung sang oiriba mafam masigi akoibada chaba thakbagi arem khap chakhaiduna leramba kaya adu taru tanana thamnabgina ngasi ayuk lamtu sit sengbagi thabak asi chathabani makha tarakbadasu lai khurumba lapusing lunana thamnabagi damak mandir pandariba singa punna phaminaduna wari wataisu sanaki haina mahan phongdokhi ngasi nungtil pung ohmlom tabda Technopolis ki team amana B Golian mang IPS SP Technopal gi miyeng makhada Moredagi Imphal tamna lakpa auto rickshaw ama check tawbada WI tablet ni singnaba hangama pal machugi plastic packet ani phagat pangam khre auto rickshaw adugi driver limkho hau baite sei kutrama pan apokpa laikhidraba ngamjang baite mission bank Moredagi ni haiba khangungam khre phaglaba packet ani adugi arumba kilogram ani ga gram chani ga humbuga humdra ga taruk lom oigani pharba mioi polom ga loina na makha taba logi oiba action lokot naba OC Technopal police station da khusina kare hairi Ministry of Labor and Employment gi mission mod project ki makhada wajing tentha kendra gi manung sanba sapa mamang lekai community hall ra ngasidagi labor card preparation amasung enrollment tawba amadi state sin tungna chathagadaba CMHT amasung PMJAY gi enrollment drive hodokre BJP Manipur Pradesh ki General Secretary L Devena achawa thodang loduna Manipur Building and Other Constructions Workers Welfare Board ka punna sinduna chathakiba labor card preparation enrollment drive adu hodopagi thoromda BJP Manipur Pradesh ki President A Sarda Manipur Building and Other Construction Workers Welfare Board ki chairperson ke Sar Kumar amadi BJP Manipur Pradesh ki amadi Thawal district ki maruiba miyoi kya saruk yakhi thorom adura saruk yakhiba Manipur Building and Other Construction Workers Welfare Board ki chairperson ke Sar Kumar na haikibada sapam taxon amasung papal hairiba khungang ahum masigi miyam gi damak labor card amadi health card sabagi thabak asi ngasidagi ayuk anganbadagi sathrakpani ngasigi hodokpa numit ta Manipur Building and Other Construction Workers Welfare Board na miyoi lising amarom hena card sabagi loisale haina phongdokhi सरकार की मायकेदगी भारत की प्रधानमंत्री की मणिपुर की चीफ मिनिस्टर अनि की इंस्ट्रक्शन मखादा ngasi koina chathadabui thormasi mafam mayamada chathadarakani lok sabha election laktingeda koina mafam punamakta asingma program si paikalaga lairaba praja singna phangmangamna leramba awaba masida sanam honamada waram kaya do madu ko mermagi changchal karikata mayam amana ullaga singma khutang ase koi masti ke ona changchal ba bani manundra makhata na se khutang ase lepane Manipulenga ki Food Safety Administration Thawal Sinduna Food Fortification ki matangda nomi oiba miyamda wakal thanbagi thorum ama ngasi Thawal wangmatawada leiba CMO office ki conference hall pangthokre si medical officer Thawal Dr. Y Nokul Singhana mai tangma longduna pangthokhiba thorum aduda Food Safety Officer Sandel A Brojendro amadi Food Safety Administration Thawal gi designated officer Yumnam Saitajit Singhana resource person sing oina wangangduna miyamda wakal tahanki panbayai thorum aduda district asida leiba chinjak puthokliba sing consumer sing amadi food safety ki official sing su saruk yakhi Imphal More lambi ki Sibong khudeng thabi da leiba Kunsuba Assam Rifles ki e koina lambi asida chaliba miyam gi amadi khunja sing ki khanduna waiting set ama sadana honoi matung ina sangaduna khunja sing ngasi khusina kre ngasi khusina bagi thoromda e koi gi post commander village chief amadi khunja sing su saruk yakhi hairi Training of community volunteers of Technopal district in disaster response haiba hiram asida numitra mani oiba training program ama ngasi ADC More gi multipurpose hall da hodokre haiba training program ase upscaling up the mitra scheme gi makhada National Disaster Management Authority in partnership with Department of Relief and Disaster Management amadi State Disaster Management Authority na senduna pangthokiba thorom amani Thronga mari lainana SDRF ki sub team commander o achobana haikibada Manipur gi oina disaster training gi matangda miyoi sama pan khalakpagi matungda Technopal district ki oina miyoi yankhai training taunaba khalakhi miyoi yankhai asida disaster gi matangda ningchina training piduna amade makhoi gi khusu khalai sing piduna
district asida matam matam gi khudong thiba sing tholakpada SDRF amadi NDRF ki team sing yorokchingai da training ningthi na phanglaba myo yankhai asina mangjongna mafam adura sangsinduna khudong thiba gayadagi kananabagi pandamda haiba training program asei pangthokpani haike. Second International Film Festival da Manipur feature film asengba iral utnabagi official selection tarukle Kolkata gi Kala Mandir da March 15 dagina 16 phawba numit ini sumna sathagadariba festival asida utnabagi tongan ba lon gi film nipan khangalakpada asengba iral su yaropani Dosriali film production gi banner makhada or Simera na direction piwa film asigi producer story amati lyrics Katrimem Subhadanini film asigi miyoi marina sawa team ama festival asida saru yanam gi namak official invite tarokibani hairi state asida kaitharak liba umangi saktam asi miyami mateng yaudana forest department kaltana kanbangam loi haina conservator of forest RK Amarjina Fondokre wafam ase Kangpokpi district forest ki SPTS Bikramjit ki miyang makhada Kangpokpi police station da singi future generation gi namakta forest amadi wildlife preservation tawui matang da pangthokpa nomi goiba awareness kam meeting gi thoramda mang haikibani Kangpokpi police station gi area da leiba tongan ba kulkaya gi lusingba singna saru yadana pangthokiba thoram aduda forest fire causes effects and its management haiba hiramda assistant conservator of forest Bikram Nidhena wangangki aduga importance of forest and wildlife haiba hiramda Kangpokpi forest division gi range officer Haujagin Songloina wangangki Thromaduda RK Emergina Makarta Aduna state ase medicine plan yauna pambi makhal listing marigi mathakta howa mahausa lairembi fazarba khudol kaya loinron lakba mafam amani adubu haukiba sahi khara sida umang wamang gi saruk kaya da kokthok rakpa asina ngasidi namnam asigi mahausa gi khalda chauna ahong laklei manam asina asigumba ahong kaya asibu thengnaba ngamnaba lamdam asigi mipum khudimakna saruk yaba mathok tai haina phongdoke. I extend my heartily thankfulness to the district police led by the SP himself and the officer in charge of Kangpokpi police station for organizing such a valuable and fruitful interaction meeting with the village chiefs of Kangpokpi district. It is a very important thing, I should say, to be emulated by the other police stations, forest offices and all across the state, because conserving and protection of forests is not at all possible, if it is carried out alone by the forest department or by any other department. We need active participation from people, especially from the village authorities, because village authorities play a very important role in the hill areas of Manipur. Lagiba March tang kuntret tagi Lining Thok Sanabai Temple Board LSTB gi member secretary Maisnam Sibidata Luangna Lusingba Miyoi Train Thoina Saba team ama Bangladesh ki namak Imphal Thadok lagani wafam masingasi Lining Thok Sanabai Temple Board Manipur gi makhada Bangladesh ki Kunagaunda Sanabai Sanglen amadi Sonapung Sabagi Urep Yung Tamba Zanaba Miyoi Singda Yaipo Tauzal Pivada Saruk Yaduna LSTB gi Vice President Vidyapati Sanjem Haikimani Asigumba Sanglen Asi Sanabagi Damak LSTB gi Miyang Makhada Fund Drive Committee Assembly Committee Asi Convener Oina Saurakpam Hemanta Kankre Amadi Committee Aduda Rangilal Amadi Happy Rajan Suyauri Sanglen Asi Sanabagi Mateng Oina Ziri Apunba Sanamai Lining Lupna Lising Yankai Pangani Haina Tazrak Pirakle LSTB gi isai loisangi kangbunasu angamba senpham mateng pang pirakre Bangladesh ta asigumba sanglena sina mitai gi lengdaba yumbi ama yungadoguna Manipur da leiba laingthau laimarel as ani gi khubam yariba imung khudingmakna angamba mateng pangbinaba appeal tarokli hairiba Bangladesh ki Kunagaon da leiba lainingthau sanamai lining loop ase LSTB na Sakhangse pibagi ayaba pikre hairi. The Temple of Art and Culture Center Moirangna Handak Sanginata Academy New Delhi na piba Ustad Bismillah Khan Yuva Puraskar National Award 2019 phanglakkibi Hazari Mayim Roji Devi bo haraute amna okpagalone na Tomthin Nganbi haiba mingthol piduna ikai khumna utkre
Moirang Kunok Lekai de Leba Culture Center aduda thasi kumathoida pangthokiba achamba throm amada center adugi guru AK Subhashandrana Tomthin Nganbi haiba mingthol yauraba citation adu Roji Masada Khusinaduna ikai hung utkhi Hazari Mayum Roji Devi Nupi Lakta Ihan Hana Ustad Bismillah Khan Yuba Puruskar National Award 2019 Phangbi Nupi Playwright Amani Hairi Like-minded group LMG Manipurna Lamdam Sigi Ka Hena Awaba Mayok Nariba Imung Singda Minung Sigi Mateng Panglakpagi Marpuga Taruk Suba Tiangbang Oina Tongju Kendragi Manung Sanba Singamay Khetri Lekai de Leba Khetri Mem Rajesh Singh Chahi Kunthra Humdoi Apopa Lekhidraba KSS Sauba Singa Haukiba March Ki Sechat Marigi Numidang Athengmada Singamay Mayeng Lekai da Numidang Athengmada Masak Khangdaba Garina Thomlambadagi Hauji Aruba Pibamda Sija Hospital gi ICU da lady Hauzik Hospital gi bill piba ngamdana wana lady haiba pautab dagi LMG gi thomisingna imung asigi awaba Paodam gi video ama group asigi media partners oiriba singamai 360 social media da thagatba matamda puksel saurba kayana lupa lakh aniga lising tara gi mateng pangbirakhi loinana LMG Manipur gi maiki dagi su lupa lising kun ngasi ayuk Rajesh ki marau nupa da Khusinaduna imung asigi awabada mateng pangkre ngasigi tengwang kongsat aduda group asigi chief advisor wangkhemsa samjaina lusingki haukiba pung kunmari da lebak asida COVID-19 ki case lisingma sahum register tawkre Union Health Minister na haikibada matam asida miyoi chatret ka tara nipan na anaba phaki recovering gi rate ase sada maudra nipan ga Dasmik Humra Mapani Haiki vaccine lising tre ka changwa kapthokre hainasu minister na haiki hojik phawra vaccine kapkiba migi maseng crore sani ga kunga lakh humbu ga manga yokre hairi hojik aroibada maroi pahon pijari National TV Elimination Program NTEP gi matangda media sensitization program ama ngasi pakthokre labor card preparation amasung enrollment tawba amadi statewide CMIST amasung PMJAY gi enrollment drive sapam mamang lekai community hall da ngasidagi hodokre numit 13 ni sathagadaba training of community volunteers of Tengnopol district in disaster response haiba training program ngasidagi hodokre toinana umangi satam yam gi mateng yaudana forest department kakna kanbangam loi haina RK Amarjitna hodokre ngasigidi image forum sanduk saba matang su lojere yam amkona kurumjari